Imung Amagi Meeoi Mangai Yaona Punna Meeoi Teret Laphu Iromba Charubadagi Hospital the pukhattuna Laikannakhre. Pau asina high hospital the pukhattuna Laikannariba Meeoi Teret ase Yanglam police station a konba Yanglam Waikom Lekai the king after day. Makoina Yanglam Wabagai Lamkai Kaitel the Yonba Laphu Amade, Hawaii later ka Iromba Charubadagi Masadungai Kitabane. Meeoi asina Laphu Iromba Adu Charubaba Matung, Handokpa, Kong Hamba Amade, Masa Sagalakpa Hurakibane. Meeoi sing ase Kudakta Yanglam Primary Health Center the pukhattuna Laikannakhre adum oinamak hauzik khudong thiningai oidre haide thaudok ase karina thohan kibado haibado food safety officials singna test tawraba matungda khangba ngamlagani adubu doctor singna phongdorapagi matung ina food poisoning ki case oigani haibagi jingnaba lei haide Meeoi taret asina charuba iromba adugi sample Hianglam police station amade Kaching district food safety wing na nakhutkre masigi mathakta Laphu amade Hawaii leiruba Hianglam Mobagai lamkhai kaitel dagisu sample kaya nakhutpa hokre haina pau asina makhat tari